Unibet channel bu. Manipurgi ahanba ningthau asi Nongda Lairen Pakhangbani. Khuyoi Tompok Nongda Lairen Pakhangbagi machanipani. Nongda Lairen Pakhangbabu khabasingna lona lautunaraga hatkrabagi tungda mahakki loinabina nomai chingsingi seloi langmaida changjapam lauduna laiki. Khuyoi Tompokna mahakki mapa Nongda Lairen Pakhangbabu khabasinga tanaraga hatki hai. Adubu itihasta masigi matik chaba khudam changdamdi laikhide. Mahakki mapa laitraba tungda Luwang, Angom, Khuman amasung Moirangi makok thongbasinga tanaraba tungda Khuyoi Tompokpu Manipurgi anisuba ningthau oihankhi. Ningthau oiduna Khuyoi Tompokna kanglada kabaga Nongda Lairen Pakhangbagina mache Khuyoi Tompokina mane Shira Kontingnuna yamna chawba daita lawki. Khuyoi Tompok amadi mahakki mamabu changjapam pikhiba seloi langmaiga Khuyoi Tompokka naksinaraki. Angomgi sagai natai oiriba seloi langmaina Khuyoi Tompokki mapa Pakhangbana ningthau khubam painaba hotnabada yamna chawna mateng pangki. Ningthauro lambubagi matung ina chada laihuina saugatuna Khuyoi Tompok asi nongmainu ahongbi kaubi seloi langmaigi ningol amaga luhonglami. Nongmainu ahongbi ningthauja sagaigi oinadi mahak asi ahanba maharani. Ningthauro lambubagi matung ina matamsida seloi langmai singasi miyoibana taibangpalda khongdarakpada ngairingaigi mawongda hinglami hai. Seloi langmai singasi masagi fi sette sade. Makhoigi yum oina u achobagi mathakta wa phairaga leiba uragi makhada uku wakuda leirami hai. Makhoi asi chinjak thonglaga charamde lamlakki sa uchekumna hinglami. Seloi langmai singasi khohi lokpada thoidok hendokna hai singlami. Nong khongba amasung ayingbasi makhoina but oina khalami. Khuyoi Tompokna seloi langmai amadi mahakki loinabi nongmainu ahongbibu chawkhat lambida pusilaklami. Khuyoi Tompokna ningthau oina palakpa matamdagi khuchu khulaigi oiba mahi bidya kya chawkhatpa horakhi lakhi. Mahakpu miyamna Pung Puthokkhiba haiduna maming chatlami. Punggi lamjingba hainasu khangnakhi. Mahakki mapa Nongda Lairen Pakhangbagi mateng pangjaramba loinaramba konde maiba haina khangnariba. Maiba siga loinana awang nongpokki ching kaya mahakna miyamda khanghanki utkhi. Khuyoi Tompokki khwaidagi chawba mai pakpasi Pung Puthokklambasini. Pung asina langi matam jagoi isai amadi samajki oiba natki thabak thorom kayada sijinaki. Asumna mahakpu maiba kayana Pung Puthokkhiba haiduna mayeklana ikhi. Konde maibaga loinana mahakna pung sanabagidamak ujao ma yanki. Saji ama hatuna sajidugi unsadu lauthoklaga pung sabda sijinaki. Adubu mai pakhide. Pungdudagi konjel amata thokhide. Tung konadi mahakki mapagi mache Shira Kontingnugi san iroi ama pung tingbada sijinnanaba hatki. Sagi sawunnadu fajana kanghalaba matungda utong adugi nakalani maktu kupsalaga cheksanna phajanki aduga punggi khonjel ama puthokhi. Asumna mahakna Pung Puthokkhiba sibu mahakki yamlaba khunja amadi manai kayaga loinana chawna harau tayamba pangthokhi. Pung saba sina Manipur hairiba lam asigi sin sarol mahi bidyagi lamda achauba mai paklakpagi khudam ama oikhi. Sin sarol makut masada haithorakpa matamsida datu sungbaso hairakhi. Pitrai sogdokhanduna kangsi semkhi. Pitraigi kangsi gong sembung haina khangnariba kangsi asisu ningthaurel Khuyoi Tompokki matamda puthokhi. Manipur
ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯑꯄꯔ ꯕ꯭ꯔꯍ꯭ꯃꯒꯤ ꯆꯠꯅꯕꯤ ꯅꯥꯠ ꯑꯁꯤ ꯒꯣꯡ, ꯁꯦꯝꯕꯨꯡ ꯑꯁꯤꯅ ꯁꯝꯅꯍꯜꯂꯤ꯫ ꯐꯤꯁꯥ ꯂꯣꯟꯁꯥ, ꯅꯨꯄꯤꯒꯤ ꯐꯤꯒꯤ ꯂꯩꯊꯦꯛ ꯂꯩꯔꯣꯡ ꯍꯛꯄ, ꯐꯤ ꯃꯆꯨ ꯂꯣꯛꯄ ꯑꯃꯗꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯆꯨ ꯑꯉꯥꯡꯕ ꯃꯍꯥꯛꯀꯤ ꯃꯇꯝꯗ ꯍꯧꯗꯣꯛꯈꯤ꯫ ꯃꯤꯔꯣꯜ ꯆꯤꯟꯊꯥꯡ ꯌꯩꯅ ꯈꯪꯅꯔꯛꯄ ꯋꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯨꯒꯥ ꯐꯤ ꯁꯥꯔꯛꯄ, ꯂꯨꯋꯥꯡꯒꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯒꯤ ꯃꯇꯦꯡꯅ ꯍꯤ ꯁꯥꯔꯛꯄ ꯑꯃꯁꯨꯡ ꯈꯣꯡꯗꯒꯤ ꯊꯣꯛꯄ ꯄꯣꯠꯊꯣꯛ ꯀꯌꯥ ꯈꯨꯌꯣꯏ ꯇꯣꯝꯄꯣꯛꯀꯤ ꯃꯇꯝꯗ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯌꯨꯅꯤꯕꯤꯌꯥ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯄ꯭ꯔꯦꯁ ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯕꯤꯌꯨ꯫